Akasvani Imphal Ksh.Chitabhanu na pau pasari ahan pada maru aiba pau. Lebas na ngasi humbudrat suru suba ningtam numit palan tharom pangthokle. Pradhan Mantri Narendra Modi hairi malem asin na Bharat pu ikai kumna bagalunena mokhu ki samasya kya ko ona big pambai puthokpa ngamba leba amo oigani haina asa sauna thamle. Mukhyamantri Nongthombam Biren hairi Pradhan Mantri Narendra Modi ki lamsing makhada lebas na chakhotpagi lambida khungzel yangna sangsilakpa amadi awonba kya purakpadegi miyamna ma ke mafamda thazaba nomo gi hengalakli amashung kumsi sehi ki ningtam numit palan tharumda Armed Forces amasung Central Armed Police Force ki personnel da Gallantry Award chama sunna tharet piragani. Lebas na ngasi humbudra taruk suba ningtam numit palan tharum pangthokle. Pradhan Mantri Narendra Modi na ऐतिहासिक oraba Delhi ke Lal Killa da jati ki machu ahung ki firal pahen ki maduki tungda rashtriya salute pi ki jati ki firal pahen bada meku nasaba Air Force ki banner jati ki isai khong ki amadi Elite 8711 field battery ceremonial na nomai kon matui kaftna gen salute pi ki Thoromdu da wangang bada Pradhan Mantri Narendra Modi hai malem asina Bharat pu ikai khumna bagalonena makhu gi samasya kya ko hna bagi pambai puthokpa ngamba leba am oigani haiba asa chauna thamle ngasi gi palan thorom asi varakakta da natana malengi mafam kya da jati gi machu ahungi firal bu ikai khumna ba utpagalonena paihanduna pangthokle ngasi gi numit asi anoba fire kolonena mangnom da changsin bagi singthaninga oiraba numit amani hainasu mahangna singthakhi आजादी के 75 वर्ष पूर्ण होने पर देशवासियों को अनेक अनेक शुभकामनाएं न सिर्फ हिंदुस्तान का हर कोना लेकिन दुनिया के हर कोने में आज किसी न किसी रूप में भारतीयों के द्वारा या भारत के प्रति अपार प्रेम रखने वालों के द्वारा विश्व के हर कोने में यह हमारा तिरंगा आन बान शान के साथ लहरा रहा है। मैं विश्व भर में फैले हुए भारत प्रेमियों को भारतीयों को आजादी के इस अमृत महोत्सव की बहुत बहुत बधाई देता हूं। आज का ये दिवस ऐतिहासिक दिवस है। एक पुण्य पड़ाव, एक नई राह, एक नए संकल्प और नए सामर्थ्य के साथ कदम बढ़ाने का ये शुभ अवसर है। Sri Modi na Mahatma Gandhi, Netaji Subhash Chandra Bose, Dr. B.R. Ambedkar amasung Vinayak Damodar Savarkar gumba thoidok hendokpa luchingba sing adugi mafamdasu tawbimal khangba utki. Pradhan Mantri na hai leba asina ningtamba lanmi singda ikai khumnaba utpagalonena makhogi wakholon amasung manglan kaya adubusu ikai khumni pham thoi mang na hai British ka mayong nakhiba Bhagat Singh, Rajguru, Ram Prasad Bismal, Rani Lakshmi Bai, Rani Gaidulin amadi ate ningtam lanmi singge mafamdasu jati asina ikai khumnaba utli. Jawaharlal Nehru, Ram Manohar Lohia amasung Sardar Vallabhbhai Patel yauna ningtamlaba Bharatpu naungna sangot ke baluchingba singi mafamdasu mahangna ikai khumnaba utki. Bharat asi Swami Vivekananda, Sri Aurobindo amasung Gurudev Rabindranath Tagore gumba wakhal leba miyoi kya gi pungna phamni hainasu Pradhan Mantri na singthakhi. Mahangna hai Birsa Munda, Tirot Singh amasung Alluri Sitarama Raju gumba Bharat ki ningtambagi ihauda chawna thodang lokhiba Adivasi ningtamlan misingna lokhiba thodang adubu Bharat bas singi wakhanda ningtambagi ihau sagatle. Sri Modi hai Bharat asi ganatantra gi horopham oibana singnaba kaya mayok na reservasu mangnom da changsinba ngamli mang hai singnaba kaya mayok na bagalonena haukiba chei humbudra manga asina anoba Bharat sangananaba honakiba lanmi sing police force amadi nagrik khudimaki mafamda ikai khumnaba utpatangai fade. Anoba Bharat na chakhotpagi maikaida sangsin bangam na bidamak lebak simba tungna chakhotna na bagi tangai fadaba dusu Pradhan Mantri na pankhi mang na hai Mahatma Gandhi gi wakhanda yumpham oiduna sarkar asna leba asigi kachin koya sinba tungna leiriba Dalit nupi sing lomi sing amadi divyang sing Bharat basi khudimak ta sakti pina bathabak paikhali
Leibasigi sadaran miyang wakalonda leibaki ningtambagi ihoda henganhanaba amadusu mahangna nungaiba phongdoki harga tiranga asi leibasigi mipum khudimangna amat oina mangnonda changsilakpagi khudam amani hainasu Pradhan Mantri na haiki Sri Modi na hai kobilaiset asisu leibasigi miyamda amatta oina punsilanabagi khudam amani mangna hai leibasigi miyamna doctor singda mateng pangpadigi horaga leina asigi vaccine kwaidigi soterba mafam singda yohannabagi thabak phawada amatta oiba wakalunga lonana sangsilli Tabiriba Pawasi Akasvani Imphal Ligini Manipur Su Lebasigi Humbuda Tarusuba Ningtam Numi Palan Rise Takta Ahanba Manipur Rifles Period Ground of Pangtokre Tarum to the Mukhyamantri Nongthombam Birena Jatigi Matsu Hongi Firal Sinkhatki Amadi Nitizerba Mars Pass Period Amaki Salamishu Oki Tarum to the Wangang with the Sri Biren Hai Pradhan Mantri Narendra Modi Lamsing Makada Leba Asina Chakot Pagi Lambida Khongzel Yangna Sangsilakpa Amadi Awamba Kaya Purapadegi Miyana Maki Mapamda Tazaba Nomo Nomagi Hengelakli Lebasin Batungbada Chatariba Harga Tiranga campaign Asida Rise Asigi Miyamna Mapungpana Saruk Yabakalunena Yumtong Kudinda Officing the Amadi Maruiba Mapunkada Jatigi Matsu Hongi Fira Tetpi Nabasu Mukhyamantri Apil Tauri Jatigi Matsu Hongi Firal Asibu Miyana Mapungpana Ikai Kumnaba Upi Bagalunena Niyam Sunna Siznabinasu Mukhyamantri Hairi Sri Biren Hai Thauram masina leibak asigi mipum khudingmakta mama leibak nungsibagi wakal pongan batanatana jati machu hongi firal gi maru oiba du khangan bagaloinana ikai khumna uliba bharana ningkha tamba sahi humbudra manga surappada hanagi leiramba bharat amadi honorable prime minister Narendra Modi jina prime minister oiraba matungda oirakiba bharat anigi gulf of difference masi bharat ki prajana ubu phangi manipur dasu prime minister Narendra Modi ji ki wafam prajana nomu nomu gi thajaba henkalak be haibado Madugi Mayek Larva Kudamni and Haibada Laloi Tungda Mukhyamantri na Kaisambata Leba Zadonang Park Amadi Mantrupkida Leba Rani Gadilum Park the Chatuna Atawasing Mapamda Ikai Kumnaba Utki Imphal ge Palace Compound Leba Hapta Kang Zibungda Hosi Azatika Amri Mohosa Paling Saru Amoina Leba Sigining Tamnamit Palan Pangtogle Raisa Sigi Tongan Bazilla Sing Amadi Sub Divisional Headquarters in the Su Nasining Tamnumiki Palan Torum Pangtok Naki Imphal Gipuram Pata Pangtok Patorum the Imphal is Zilagi Deputy Commissioner Kumantem Dainana Jati Gimatsu Hongi Firal Sing Katki Taramatu the Wangang Badasrimati Dainan Hai Hoki Bachi Amasida Leba Sigi Ning Tambaki land from the Tawaina Pontakat Kiba Tawasing Adu Ning Sing Bagalonena Makogi Mapam the Ikai Kam the Utna Lagli Magna Raisa Sigi Ning Tam Lami Kayabusu Nahona Ning Sing Bagalonena Makogi Mapam the Ikai Kam the Utki Jatigi Firal Asina Ekoigi Tamoida Ima Lebak Ningbagi sense of patriotism Pawan Batanatana Lebaki Damak Kari Gumba Karadi Tauramgi Haibagi Wakal Adu Aikoi Pamda Makta Chainba Oi Halasi Haina Apil Tauzari Jatigi Firal Book Yumtong Kudinda Yohan Biba Saruk Yabikiba District Level Officer Pamda Makpo Hainingai Leitana Tagot Pafongduk Cherry Akasvani Imphal na Suleba Sigi Humbulta Subaning Tanumit Palangasi Ayu Police Compound Labor All India Radio Imphal gi Office Complex ta Pangtoki Akasvani Imphal gi Station Director Engineer Nanda Kumarna Jatigi Machu Hongi Firal Sinkhatuna Thorum Adu Hogdoki Thorum Adu da Saru Yakiba Akasvani Imphal gi Officer Amadi Staff Singna Jatigi Isai Saki Thorum Adu da Akasvani Imphal gi Program Head Adhikari Mayungi Chandra Sharma amasung Regional News Unit ki Head Amadi Assistant Director News Gin Gangti Wangang ki Kumsi Zehigi Ningtam Numi Palan Thanom the Armed Forces Amasung Central Armed Police Force ki Personal Singda Gallantry Award Tam Sumna Taret Piba Rashtrapati Draupadi Murmu ne yakre Manasing Adugi Manungda Kriti Chakra Ahum Bar Ani Yauna Sena Medal Gallantry Surya Chakra Tarahum de Sena Medal Gallantry Marfumato No Sena Medal Gallantry Ama Amasung Bayu Sena Medal Gallantry Taret Yauri Palan Thanom Asiga Mari Lenena Police Personnel Puna Lising Ama Subna Marpunitoy Dasu Police Medal Pire Masigi Manung the Police Medal for Gallantry Chahum Niputare, President's Police Medal for Distinguished Service Marputare Amasung Police Medal for Meritorious Service Chatu Nipunipan Yauri Aroibada Maroiba Pau Amuk Hanna Lebas Nangasi Humbuda Taruk Suba Ningtam Nami Palan Torum Pangtokli Pradhan Mantri Narendra Modi Hairi Malemasna Barapu Ikai Kumna Bukulona Makogi Samasya Kya Ko Nabagi Pambai Putopangamba Leba Ama Oigani Haiba Asha Sauna Tamli
मुख्यमंत्री नोंगतोंबम बिरेन हाइरी प्रधानमंत्री नरेंद्र मोदी की लमसिंग मखादा लेबा असिना चाखोटपगी लंबिदा खोंजेल यागना संगसिलकपा अमदि अवोनबा कया पुरकपदगी मियामना माके मफमदा थाजबा नोमोनोमगी हेंगलकली अमसुंग कुमसी जैगी निंगतम नमी पालन थरोमदा आर्म फोर्सेस अमसुंग सेंट्रल आर्म पुलिस फोर्स की पर्सनल सिंदा गैलेंट्री अवार्ड सामसुन तेरेट पीरगनी पाउली जरे